Thakudingi lengakna miyamga unaduna wakatabagi thoram ama oiriba miyamgi numit amadi Hill Leaders Day gi thoram thasigi oina ngasi Chief Minister Secretariat pangthokre. Jahi taret tangairibi Manipuri ningol Lisipriana Africa da khwaidigi chawba malemgi honglagliba aingasagi khalbu kannabagi dam changsiliba khongjangda anawa puari semkre. Pandit Dindayal Upadhyayagi chamaga ahum suwa mapok kumon thoranga mari leinana water crisis in Manipur issues and intervention haiba hiramda nongmagi oiba khananainaba mifam ama ngasi ahanba Manipur Rifles ki banquet hall da pangthokre. Malemgi tongan mafamsingda pangthoknabagum ngasi state asidasu World Pharmacist Day gi thoram pangthoktuna pharmacist singna lauriba thodang kayagi matangda khanagadawri. Kashmir gi issue si thengnanaba Islamabad na terrorism gi industry ma saganaba thorang tawri haiduna India na Pakistan ga wari sanabada akaiba leiti adubu terroristan ga wari sanabadi pamdi haina External Affairs Minister S. J. Shankar na phongdokre.